Thawbal District Administration ki makhada Institutional Quarantine Center oina hangliba Waikhom Mani Girls College ta haukiba May 19 dagi leirakpa miyoi mari Chingnabadagi Thawbal District Hospital gi manungda leiba isolation ward ta thamnaba purakpada ward asida duty tawgadaba Dr. Singna darkar leiba masak sing leitena duty tawba ngamloi haina ngarang numidang irang thokre TOMTV da ngarang akhanana sandokhiba amada awaba taraba imung Kwakta Municipal Council Ward number 6 da leiba Singamayung Ramizudinda Moirangdagi cyclist Rohan Film laktuna mahaki maikaidagi chana thaknaba potlam sing mateng pangkhre tengbang potlam piba lakpa aduda Young Kwakta Organization gi President Anis Ahmad Susaruk yaduna mahaki maikaidagi angamba sel gi mateng piki Khangabok Zilla Parisat ki manung sanba Laibak Hayal Buki Yungthong Chamnga Romda Idul Fitr ga mari lainana ngasi Zilla Parisat asigi member KH Rajmohanna chana thaknaba potlam sing yanthokre Assam da lepa naidana COVID-19 positive case hengat paleptri nongmada miyoi kundaruk hena positive case hengat kre lepa naidana state kayadagi train amasung lambi dagi changlakba miyoi singna haujik Assam da aruba phibam oirakpa yana leiri ngase yuk Tamenglong district Tausem subdivision Faitol segment gi ADC member oiribi Hathing Dongalna Kaimai village ki Kaimai village community hall da BPL amadi relief price napsa and PMGKAY gi makhada mi amada cheng kilo 10 piduna yungthong marifutara mangada yanthokre Malem gi oino COVID-19 positive oiba miyoi lak yangkhaini thoi lising tara humdo gi chamnga yangkhai taret sukre amadi laina asina laikhidaba miyoi na lak ahum lising kunthani pan ga chani kunthani thoi sukre